أعوذ بالله من الشيطان الرجيم بسم الله الرحمن الرحيم Nang Surah Baqarah Quranꯒꯤ ꯑꯔꯊ ꯑꯃꯗꯤ ꯇꯐꯁꯤꯔ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯉꯁꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯊꯁꯤ أعوذ بالله من الشيطان الرجيم بسم الله الرحمن الرحيم ومن الناس من يقول آمنا بالله وباليوم الآخر وما هم بمؤمنين يخادعون الله والذين آمنوا وما يخدعون إلا أنفسهم وما يشعرون في قلوبهم مرض فزادهم الله مرضا ولهم عذاب عليم بما كانوا يكذبون وإذا قيل لهم لا تفسدوا في الأرض قالوا إنما نحن مصلحون ألا إنهم هم المفسدون ولكن لا يشعرون وإذا قيل لهم آمنوا كما آمن الناس قالوا ونؤمن كما آمن السفهاء ألا إنهم هم السفهاء ولكن لا يعلمون صدق الله العظيم بسم الله الرحمن الرحيم Quranꯒꯤ ꯑꯔꯊꯗ ꯂꯥꯛꯏꯁꯤ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯥꯟ ꯄꯨꯔꯛꯂꯕꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯕꯅꯤ ꯑꯜꯂꯥꯍꯗ ꯑꯃꯁꯨꯡ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯑꯗꯨꯕꯨ ꯃꯈꯣꯏ ꯏꯃꯥꯟ ꯄꯨꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯈꯛ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯃꯥꯟ ꯄꯨꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯅꯠꯇꯦꯕ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤ ꯑꯜꯂꯥꯍꯗ ꯑꯃꯁꯨꯡ ꯏꯃꯥꯟꯗꯥꯔ ꯊꯥꯖꯔꯕꯁꯤꯡꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯅꯝꯊꯥꯛ ꯑꯁꯤ ꯑꯇꯩꯗ ꯅꯠꯇꯦ ꯃꯁꯥꯅ ꯃꯁꯥꯗꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯁꯤ ꯈꯪꯖꯗꯦ ꯑꯌꯥꯠ 8 ꯁꯨꯕꯒꯤ ꯇꯐꯁꯤꯔꯗ ꯀꯨꯔꯥꯟꯒꯤ ꯑꯔꯊꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯅꯥ ꯄꯛꯂꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯅꯥ ꯄꯛꯂꯕꯅꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯒꯤ ꯂꯩꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯒꯠꯍꯜꯂꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯀꯟꯕ ꯑꯖꯥꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯤꯅꯝꯕ ꯉꯥꯡꯂꯝꯃꯤ 10 ꯁꯨꯕ ꯑꯌꯥꯠꯀꯤ ꯑꯔꯊꯗ ꯃꯥꯂꯦꯝ ꯊꯛꯇ ꯑꯋꯣꯠ ꯑꯅꯩ ꯇꯧꯒꯅꯨ ꯍꯥꯏꯅ ꯃꯈꯣꯏꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯏꯁꯂꯥꯍ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯔꯥꯟꯕ ꯆꯨꯝꯊꯣꯛꯄꯁꯤꯡꯅꯤ 13 ꯁꯨꯕ ꯈꯪꯉꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯃꯤꯑꯣꯏꯁꯤꯡ ꯇꯧꯔꯤꯕꯁꯨꯡ ꯃꯈꯣꯏꯅ ꯈꯪꯖꯗꯦ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯤ ꯁꯍꯥꯕꯤꯁꯤꯡꯅ ꯏꯃꯥꯟ ꯄꯨꯔꯛꯂꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯏꯃꯥꯟ ꯄꯨꯔꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏ ꯑꯩꯈꯣꯏꯕꯨ ꯏꯃꯥꯟ ꯄꯨꯔꯛꯎ ꯊꯥꯖꯧ ꯍꯥꯏꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯌꯥꯎꯗꯕꯁꯤꯡ ꯑꯁꯤꯅ ꯏꯃꯥꯟ ꯄꯨꯔꯛꯄꯒꯨꯝꯅ ꯈꯪꯉꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ ꯒ꯭ꯌꯥꯟ ꯌꯥꯎꯗ꯭ꯔꯤꯕꯗꯤ ꯇꯧꯔꯤꯕꯁꯨꯡ ꯃꯈꯣꯏꯅ ꯃꯁꯤ ꯈꯪꯗꯦ ꯃꯊꯛꯇ ꯂꯥꯛꯈ꯭ꯔꯤꯕ ꯑꯌꯥꯁꯤꯡꯁꯤꯒꯤ ꯇꯐꯁꯤꯔꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯨꯟꯅ ꯚꯥꯞ ꯇꯥꯅ ꯑꯩꯈꯣꯏ ꯃꯨꯟꯅ ꯊꯃꯣꯏꯒꯤ ꯅꯥꯀꯣꯡꯗ ꯇꯥꯃꯤꯟꯅꯁꯤ ꯑꯃꯜꯒꯤ ꯅꯦꯠꯇ ꯇꯥꯁꯤ ꯇꯐꯁꯤꯔꯗ ꯂꯥꯛꯏꯁꯤ ꯃꯆꯤꯟꯅ ꯏꯃꯥꯟ ꯄꯨꯔꯛꯂꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯕꯨ ꯏꯃꯥꯟ ꯄꯨꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯦ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯄꯨꯛꯅꯤꯡ ꯌꯥꯎꯅ ꯍꯥꯏꯗꯕꯗꯒꯤꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯦ ꯑꯜꯂꯥꯍꯅ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯅꯤꯅꯦꯕ ꯈꯥꯏꯗꯣꯛꯏꯁꯦ ꯆꯤꯟꯗ ꯏꯃꯥꯟ ꯄꯨꯔꯛꯄ ꯍꯥꯏꯕ ꯑꯃ ꯊꯃꯣꯏꯗ ꯏꯃꯥꯟ ꯄꯨꯔꯛꯄ ꯍꯥꯏꯕ ꯑꯍꯥꯟꯕꯒꯤ ꯒ꯭ꯔꯨꯞꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯤꯟꯅ ꯏꯃꯥꯟ ꯄꯨꯔꯛꯂꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯕꯨ ꯏꯃꯥꯟ ꯄꯨꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯅꯠꯇꯦ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯄꯨꯛꯅꯤꯡ ꯌꯥꯎꯅ ꯍꯥꯏꯗꯕꯗꯒꯤꯅꯤ ꯏꯃꯥꯟꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯌꯥꯎꯅ ꯍꯥꯏꯕ ꯗꯔꯀꯥꯔꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯟꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯌꯥꯎꯅ ꯍꯥꯏꯕꯁꯤ ꯁꯔꯇꯅꯦꯕ ꯊꯃꯣꯏ ꯑꯃꯁꯤ ꯆꯤꯝꯕꯥꯟ ꯄꯨꯛꯅꯤꯡ ꯑꯃꯗꯨ ꯆꯤꯝꯕꯥꯟ ꯍꯥꯏꯕ ꯁꯔꯇꯅꯦꯕ ꯆꯤꯟ ꯈꯛꯅ ꯃꯤꯌꯥꯝꯕꯨ ꯅꯝꯊꯥꯛ ꯇꯧꯅꯕ ꯍꯥꯏꯕꯅꯗꯤ ꯃꯣꯃꯤꯟ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯝꯊꯥꯛ ꯑꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯃꯐꯝꯗ ꯆꯠꯅꯔꯣꯏ
ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯨꯅꯤꯌꯥꯗ ꯅꯝꯊꯥꯛ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯊꯛꯇ ꯑꯩ ꯃꯨꯃꯤꯟ ꯃꯨꯁꯜꯃꯥꯟ ꯆꯤꯟꯕꯥꯟꯗ ꯙꯣꯀꯥ ꯇꯧꯔꯕꯁꯨ ꯊꯃꯣꯏꯗꯤ ꯎꯕꯤꯕ ꯃꯄꯨꯗꯤ ꯑꯜꯂꯥꯍ ꯈꯛꯇꯅꯦꯕ. ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯙꯣꯀꯥꯁꯤ ꯆꯠꯅꯒꯗ꯭ꯔꯥ? ꯆꯠꯅꯔꯣꯏ. ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛꯄꯨ ꯈꯪꯕꯤꯕ ꯃꯄꯨꯅꯤ. ꯂꯣꯏꯅꯅ ꯃꯣꯃꯤꯟꯁꯤꯡꯗꯁꯨ ꯅꯝꯊꯥꯛꯁꯤꯡ ꯑꯁꯤ ꯆꯠꯂꯣꯏ. ꯃꯔꯝꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯣꯃꯤꯟꯁꯤꯡꯕꯨ ꯄꯩꯒꯝꯕꯔꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯃꯁꯨꯡ ꯑꯇꯩ ꯗꯂꯤꯜꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯅꯝꯊꯥꯛꯁꯤꯡ ꯑꯁꯤ ꯈꯪꯍꯜꯂꯤ. ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟ ꯕꯟꯗꯥꯁꯤꯡꯗꯤ ꯀꯔꯝ ꯇꯧꯋꯦ? ꯃꯥꯒꯤ ꯄꯩꯒꯝꯕꯔꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯑꯜꯂꯥꯍꯒꯤ ꯋꯥꯍꯩ, ꯑꯜꯂꯥꯍꯒꯤ ꯊꯧꯒꯟꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯑꯃ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯑꯦꯕ. ꯑꯗꯨꯅ ꯃꯣꯃꯤꯟꯁꯤꯡꯗ ꯁꯤꯒꯤ ꯃꯨꯅꯥꯐꯤꯛꯁꯤꯡ ꯇꯧꯔꯤꯕ ꯙꯣꯀꯥꯁꯤꯡ ꯑꯁꯤ ꯆꯠꯅꯔꯣꯏꯑꯕ. ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯅꯝꯊꯥꯛꯁꯤꯡ ꯑꯁꯤꯒꯤ ꯐꯜ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇꯅꯤ ꯇꯥꯔꯤꯕ. ꯃꯁꯤ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯊꯧꯁꯥꯗꯕ, ꯄꯪꯕ ꯑꯃꯁꯨꯡ ꯑꯣꯛꯇꯕ ꯃꯔꯝꯆꯠꯇꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯟꯊꯗꯦ. ꯈꯟꯊꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯃꯗꯨꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯤꯕꯁꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯗ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯃꯊꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ. ꯉꯁꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯥꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤ ꯃꯈꯣꯏ ꯈꯟꯊꯗꯦꯕ, ꯚꯥꯞ ꯇꯥꯗꯦꯕ. ꯃꯨꯁꯜꯃꯥꯟꯁꯤꯡꯗ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯊꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ. ꯑꯁꯤꯒꯨꯝꯕ ꯃꯨꯅꯥꯐꯤꯛꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯑꯃꯛꯄ ꯂꯩꯕ ꯃꯔꯝꯗꯒꯤ ꯏꯁꯂꯥꯝ ꯙꯔꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯃꯨꯁꯜꯃꯥꯟꯁꯤꯡꯗ ꯌꯦꯛꯅꯕ ꯊꯝꯕꯒꯤ ꯂꯩꯅꯥ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕꯅꯤ. ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯨꯔꯥꯟ ꯊꯥꯔꯛꯂꯤꯕ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯍꯦꯟꯒꯠꯂꯛꯄ ꯀꯌꯥ ꯑꯁꯤ ꯎꯔꯒ ꯃꯈꯣꯏꯒꯤ ꯑꯅꯥꯕ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯒꯠꯈꯤꯕꯅꯤ. ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯀꯟꯕ ꯆꯩꯔꯥꯛ ꯂꯩꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯃꯤꯅꯝꯕꯁꯤꯡ ꯉꯥꯡꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯃꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤꯅꯤ. ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯗ ꯑꯜꯂꯥꯍꯅ ꯑꯖꯥꯕ ꯄꯤꯗꯧꯔꯤꯁꯤ? ꯃꯔꯝ ꯄꯜꯂꯤꯕꯁꯤꯗ ꯃꯤꯅꯝꯕ ꯉꯥꯡꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯃꯛꯄ ꯑꯁꯤꯒꯤꯅꯦꯕ. ꯃꯨꯅꯥꯐꯤꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯈꯔꯗꯤ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤ. ꯑꯩꯈꯣꯏ ꯃꯨꯟꯅ ꯚꯥꯞ ꯇꯥꯁꯤ. ꯂꯩꯔꯤꯕ ꯃꯨꯅꯥꯐꯤꯛꯁꯤꯡ ꯑꯁꯤꯅ ꯀꯔꯝꯕ ꯖꯒꯥꯗ ꯀꯔꯝꯕ ꯊꯧꯗꯣꯛꯁꯤꯡꯗ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕ ꯑꯍꯥꯟꯕ ꯃꯔꯝꯗ ꯄꯜꯂꯤꯕꯁꯤ ꯀꯨꯔꯥꯟꯗ. ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯤ. ꯑꯩꯈꯣꯏ ꯍꯦꯛꯇ ꯉꯁꯤꯗꯤ ꯈꯪꯕ ꯌꯥꯔꯦꯕ ꯀꯅꯥꯅ ꯃꯨꯁꯜꯃꯥꯟ, ꯀꯅꯥꯅ ꯃꯨꯅꯥꯐꯤꯛꯁꯤꯡ ꯂꯝꯆꯠ ꯆꯠꯂꯦ ꯍꯥꯏꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯃꯔꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯤ. ꯁꯔꯤꯌꯠꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗꯒꯤ ꯊꯥꯞꯅ ꯆꯦꯜꯂꯤ. ꯑꯅꯤꯁꯨꯕ ꯃꯔꯝꯗ ꯃꯨꯅꯥꯐꯤꯛꯁꯤꯡ ꯑꯁꯤ ꯃꯨꯁꯜꯃꯥꯟ ꯑꯃꯁꯨꯡ ꯀꯥꯐꯤꯔꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯨꯅꯥꯐꯤꯛꯁꯤꯡ ꯑꯁꯤ ꯃꯨꯁꯜꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯀꯥꯐꯤꯔꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯍꯨꯝꯁꯨꯕꯗ ꯃꯁꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯋꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯒꯤ ꯋꯥ ꯑꯃꯗ ꯇꯝꯁꯤꯜꯂꯤ. ꯃꯨꯅꯥꯐꯤꯛꯁꯤꯡꯒꯤ ꯂꯝꯆꯠꯇ ꯌꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯋꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯑꯃꯒꯤ ꯋꯥ ꯑꯃꯗ ꯇꯝꯁꯤꯜꯂꯤ. ꯃꯔꯤꯁꯨꯕꯗ ꯀꯨꯐꯥꯔꯁꯤꯡꯗꯗꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯕꯦꯚꯥꯔ ꯊꯝꯃꯤ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯀꯨꯐꯥꯔꯁꯤꯡꯒ ꯈꯦꯠꯅꯕ ꯌꯥꯎꯔꯕꯁꯨ ꯃꯈꯣꯏꯒ ꯌꯦꯠꯅ ꯂꯧꯅꯗꯦ. ꯉꯁꯤꯗ ꯊꯣꯛꯄ ꯑꯆꯧꯕ ꯂꯩꯅꯥ ꯑꯃꯅꯤ. ꯀꯨꯐꯥꯔ ꯃꯨꯁ꯭ꯔꯤꯛꯁꯤꯡꯗꯗꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯕꯦꯚꯥꯔ ꯊꯝꯃꯦꯕ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯀꯨꯐꯥꯔꯁꯤꯡꯒ ꯈꯦꯠꯅꯕ ꯌꯥꯎꯔꯕꯁꯨ ꯃꯈꯣꯏꯒ ꯌꯦꯠꯅ ꯂꯧꯅꯗꯦ. ꯀꯨꯐꯥꯔꯁꯤꯡꯅ ꯗꯤꯟ ꯏꯁꯂꯥꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯃꯔꯩ ꯇꯧꯔꯛꯂꯕꯁꯨ ꯑꯃꯁꯨꯡ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯒ ꯒ꯭ꯌꯥꯟ ꯈꯔ ꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯏꯃꯥꯟ ꯈꯔ ꯁꯣꯟꯕ ꯃꯨꯁꯜꯃꯥꯟꯁꯤꯡꯗ ꯆꯤꯡꯅꯕ ꯀꯌꯥ ꯄꯣꯛꯍꯜꯂꯤ. ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕꯅ ꯊꯤꯡꯂꯨꯕꯗ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩꯈꯣꯏꯅ ꯏꯁꯂꯥꯍ ꯇꯧꯕ ꯑꯃꯁꯨꯡ ꯃꯦꯟꯈꯠꯄ ꯃꯤꯑꯣꯏꯁꯤꯡꯅꯤ. ꯑꯩꯈꯣꯏꯅ ꯄꯥꯝꯖꯈꯤꯕꯗꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯨꯝ ꯉꯁꯤꯁꯨ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯍꯤꯡꯃꯤꯟꯅꯕ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯅꯤ. ꯙꯣꯀꯥ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯨꯁꯜꯃꯥꯟꯁꯤꯡꯗ. ꯃꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯒꯨꯝ ꯉꯁꯤꯁꯨ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯍꯤꯡꯃꯤꯟꯅꯕ ꯑꯁꯤꯅꯤ. ꯑꯅꯧꯕ ꯗꯤꯟ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯃꯉꯥꯜꯅ ꯀꯥꯡꯂꯨꯞ ꯅꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯤꯕꯁꯤ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯗꯨꯅꯇ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯒ ꯊꯥꯡꯒꯩ ꯁꯦꯡꯅ ꯏꯁꯂꯥꯍ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯗꯤꯟ ꯑꯃꯁꯨꯡ ꯑꯇꯩ ꯃꯖꯍꯕ ꯙꯔꯃ ꯀꯥꯡꯂꯨꯞꯁꯤꯡꯗꯒꯤ
ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯍꯣꯠꯅꯕ, ꯗꯨꯅꯤꯌꯥꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤ ꯋꯥꯈꯜꯗꯒꯤ ꯏꯁꯂꯥꯝꯒꯤ ꯑꯥꯏꯟꯁꯤꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕ ꯑꯃꯁꯨꯡ ꯗꯤꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯀꯅꯥꯒꯨꯝꯕꯒ ꯈꯦꯠꯅꯩ ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯗꯕ ꯑꯁꯤꯅꯦꯕ꯫ ꯏꯁꯂꯥꯍ ꯇꯧꯕꯅ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯇꯧꯔꯒ ꯇꯧꯔꯤꯕꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦꯕ꯫ ꯏꯁꯂꯥꯍ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯗꯤꯐꯤꯅꯤꯁꯟ ꯄꯤꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯟ ꯑꯁꯤꯕꯨ ꯑꯇꯩ ꯃꯖꯍꯕ ꯙꯔꯃ ꯀꯥꯡꯂꯨꯞꯁꯤꯡꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯍꯣꯠꯅꯕ, ꯗꯨꯅꯤꯌꯥꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤ ꯋꯥꯈꯜꯗꯒꯤ ꯏꯁꯂꯥꯝꯒꯤ ꯑꯥꯏꯟꯁꯤꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕ, ꯑꯃꯁꯨꯡ ꯗꯤꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯀꯅꯥꯒꯨꯝꯕꯒ ꯈꯦꯠꯅꯩ ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯗꯕ ꯑꯁꯤꯅꯤ꯫ ꯑꯜꯂꯥꯍꯅ ꯄꯟꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯏꯁꯂꯥꯍ ꯇꯧꯕ ꯁꯤꯡꯒꯤ ꯃꯔꯛꯇ ꯆꯜꯍꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯃꯈꯥꯗ ꯂꯥꯛꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯁꯤꯡꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯏꯟꯖꯔꯤꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯀꯅꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯁꯤꯡꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯏꯟꯖꯔꯤꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯀꯅꯤ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯐꯠꯇꯕ ꯐꯜ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯟꯊꯔꯨꯕ ꯇꯧꯗꯕ, ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯎꯄꯥꯏꯁꯨ ꯊꯝꯖꯗꯕ ꯆꯝꯂꯕ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯒ꯭ꯌꯥꯟ ꯌꯥꯎꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏ꯫ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯁꯤꯡꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯏꯟꯖꯔꯤꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯀꯅꯤ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯐꯠꯇꯕ ꯐꯜ ꯀꯌꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯟꯊꯔꯨꯕ ꯇꯧꯗꯕ, ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯎꯄꯥꯏꯁꯨ ꯊꯝꯖꯗꯕ ꯆꯝꯂꯕ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯒ꯭ꯌꯥꯟ ꯌꯥꯎꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯨꯁꯜꯃꯥꯟꯁꯤꯡ ꯑꯃꯁꯨꯡ ꯀꯥꯐꯤꯔ ꯑꯅꯤꯃꯛꯀ ꯇꯣꯔꯣꯠ ꯈꯥꯔꯣꯠꯅꯕ, ꯃꯁꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯥꯈꯤꯔꯠꯀꯤ ꯋꯥꯈꯜ ꯇꯧꯗꯕ, ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯕꯗ ꯏꯃꯥꯟ ꯑꯃꯜꯒꯤ ꯊꯋꯥ ꯁꯥꯗꯕ ꯃꯨꯅꯥꯐꯤꯛꯁꯤꯡ ꯑꯁꯤꯅꯤ ꯒ꯭ꯌꯥꯟ ꯌꯥꯎꯗ꯭ꯔꯤꯕꯗꯤ꯫ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯤꯕ ꯑꯥꯈꯤꯔꯠꯀꯤ ꯋꯥꯈꯜꯁꯨ ꯊꯝꯗ꯭ꯔꯕ, ꯑꯜꯂꯥꯍꯒꯤ ꯌꯥꯊꯪ ꯅꯕꯤꯒꯤ ꯌꯥꯊꯪꯁꯨ ꯏꯟꯗ꯭ꯔꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯨꯅꯥꯐꯤꯛꯁꯤꯡꯅꯦꯕ꯫ ꯎꯄꯥꯏꯀꯌꯥ ꯇꯧꯔꯒ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯊꯧꯁꯤꯜꯕꯨ ꯀꯤꯕ, ꯎꯄꯥꯏ ꯂꯤꯁꯤꯡ ꯇꯧꯔꯒꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕꯄꯨꯅ ꯀꯤꯗꯕ ꯍꯥꯏꯕꯁꯤ ꯀꯌꯥꯗ ꯑꯄꯪꯕ ꯑꯣꯏꯔꯤꯕꯅꯣ꯫ ꯑꯗꯨꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯥꯕꯤꯈ꯭ꯔꯕ ꯕꯟꯗꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯈꯪꯖꯗꯕ ꯍꯥꯏꯕꯁꯤ ꯀꯌꯥꯗ ꯒ꯭ꯌꯥꯟ ꯌꯥꯎꯗ꯭ꯔꯤꯕ ꯃꯨꯅꯥꯐꯤꯛꯁꯤꯡꯅꯣ꯫ ꯁꯤꯅꯤ ꯉꯁꯤꯒꯤ ꯀꯨꯔꯥꯟꯒꯤ ꯂꯥꯛꯈ꯭ꯔꯤꯕ ꯇꯐꯁꯤꯔꯁꯤꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯅꯩꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯅꯥꯐꯤꯛꯁꯤꯡ ꯑꯃꯗꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯗꯨ ꯊꯝꯕꯤꯔꯤꯑꯕ꯫ ꯃꯨꯅꯥꯐꯤꯛꯁꯤꯡꯒꯤ ꯂꯝꯆꯠꯇꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯥꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ, ꯗꯨꯅꯤꯌꯥꯒꯤ ꯑꯆꯧꯕ ꯁꯥꯖꯧ ꯃꯟꯖꯥꯜꯁꯤꯡꯁꯨ ꯀꯤꯖꯕ, ꯗꯨꯅꯤꯌꯥꯒꯤ ꯃꯤꯅ ꯌꯥꯅꯕꯒꯤꯗꯃꯛꯇ ꯆꯤꯟꯕꯥꯟꯗ ꯑꯃ ꯊꯃꯣꯏꯗ ꯑꯃꯅ ꯑꯣꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯑꯗꯨꯗ ꯂꯦꯜꯂꯛꯑꯦꯕ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯠ ꯇꯨꯝꯈ꯭ꯔꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯀꯔꯤ ꯑꯣꯏꯔꯨꯒꯅꯤ, ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯨꯅꯤ, ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯩꯔꯤ, ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯂꯨꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯍꯤꯡꯉꯔꯣꯏꯕ꯫ ꯃꯨꯁꯜꯃꯥꯟꯁꯤꯡꯗꯁꯨ ꯃꯈꯣꯏ ꯇꯋꯛꯀꯥ ꯇꯧꯋꯦꯕ꯫ ꯑꯜꯂꯥꯍꯅ ꯀꯌꯥꯃꯠ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯆꯥꯕ ꯑꯆꯧꯕ ꯊꯝꯈ꯭ꯔꯦꯕ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯨꯅꯥꯐꯤꯛꯁꯤꯡꯒꯤ ꯂꯝꯆꯠ ꯑꯍꯨꯝ ꯃꯔꯤ ꯑꯩꯈꯣꯏ ꯃꯊꯛꯇ ꯈꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯤ ꯀꯨꯔꯥꯟꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄꯁꯤꯡꯅꯤ꯫ ꯀꯨꯔꯥꯟꯗ ꯊꯥꯖꯗꯕ ꯋꯥꯍꯩ ꯑꯃꯛꯄ ꯊꯝꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯂꯥꯛꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯨꯅꯥꯐꯤꯛꯁꯤꯡꯒꯤ ꯂꯝꯆꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯜꯂꯥꯍꯅ ꯀꯟꯕꯤꯕ, ꯑꯜꯂꯥꯍꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯄ ꯉꯝꯕ, ꯁꯔꯤꯑꯠ ꯁꯨꯟꯅꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯟ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯏꯃꯥꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯨꯔꯥꯟꯒꯤ ꯂꯥꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯟꯊꯅꯔꯒ ꯅꯩꯅꯔꯒ ꯃꯄꯨꯡ ꯐꯥꯅ ꯑꯃꯜ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯅꯤꯌꯠꯀ ꯂꯣꯏꯅꯅ ꯂꯥꯛꯈ꯭ꯔꯤꯕ ꯑꯦꯛ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯜꯒꯤ ꯄꯥꯡꯒꯜ ꯑꯜꯂꯥꯍ ꯔꯕꯨꯜ ꯏꯖꯠꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯟꯅ ꯗꯨઆ ꯇꯧꯖꯒꯗꯕꯅꯤ꯫ ꯗꯨઆ ꯌꯥꯝꯅ ꯀꯟꯅ ꯇꯧꯖꯒꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯨꯅꯥꯐꯤꯛꯁꯤꯡꯁꯤ ꯑꯁꯤ ꯑꯜꯂꯥꯍꯅ ꯑꯆꯧꯕ ꯑꯖꯥꯕꯅꯦ ꯄꯤꯒꯗꯧꯔꯤꯁꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠꯁꯤꯡ ꯑꯁꯤ
ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯀꯟꯕꯤꯌꯨ ꯑꯜꯂꯥꯍ ꯌꯥ ꯑꯜꯂꯥꯍꯅ ꯗꯨꯑꯥ ꯀꯟꯅ ꯇꯧꯖꯕ ꯇꯥꯏꯌꯦꯕ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯅꯛꯅꯗꯕꯁꯨ ꯇꯥꯏꯌꯦꯕ꯫ ꯃꯈꯣꯏꯅ ꯅꯛꯅꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯦꯕ꯫ ꯑꯗꯨ ꯃꯈꯣꯏꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯜꯂꯥꯍꯅ ꯄꯨꯔꯛꯄꯤꯕ ꯑꯣꯏꯁꯅꯨꯅ ꯑꯩꯈꯣꯏ ꯗꯨꯑꯥ ꯇꯧꯕꯤꯕ ꯇꯥꯏꯌꯦꯕ꯫ ꯉꯁꯤꯗ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯅꯔꯕ ꯉꯥꯛꯇꯅꯦꯕ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤ ꯃꯨꯅꯥꯐꯤꯛꯁꯤꯡ ꯂꯝꯆꯠ ꯑꯩꯗꯤ ꯀꯔꯝꯕ ꯌꯥꯎꯔꯤ ꯑꯁꯤ ꯏꯁꯥꯅ ꯀꯨꯔꯥꯟꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯃꯨꯟꯅ ꯈꯟꯊꯔꯒ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕ꯫ ꯍꯧꯈꯤꯕꯁꯤꯡ ꯍꯧꯈ꯭ꯔꯦ ꯇꯣꯕꯥ ꯏꯁꯇꯤꯒꯐꯥꯔ ꯃꯄꯨꯡ ꯐꯥꯅ ꯇꯧꯊꯣꯛꯄ꯫ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤ ꯑꯜꯂꯥꯍꯅ ꯌꯥꯕꯤꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯇꯥꯛꯂꯝꯕ ꯇꯣꯔ ꯇꯔꯤꯀꯥꯁꯤꯗ ꯂꯦꯟꯕ ꯉꯝꯕ ꯑꯜꯂꯥꯍ ꯔꯕꯨꯜ ꯏꯖꯠꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯡꯒꯜ ꯑꯣꯏꯁꯅꯨ꯫ ꯍꯌꯦꯡ ꯃꯈꯥ ꯇꯥꯕ ꯀꯨꯔꯥꯟꯒꯤ ꯑꯥꯔꯊ ꯋꯥꯍꯩ ꯁꯨꯔꯥ ꯕꯀꯔꯥꯒꯤ ꯅꯩꯅꯒꯅꯤ꯫ ꯏꯟꯁꯥꯑꯜꯂꯥꯍ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯃꯤꯟꯅꯔꯁꯤ꯫ وآخر دعوانا أن الحمد لله رب العالمين سبحان ربك رب العزة عما يصفون والسلام على المرسلين. ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯅꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯅꯨꯡꯇꯤꯒꯤ ꯑꯞꯗꯦꯠ ꯀꯨꯔꯥꯟꯒꯤ ꯇꯐꯁꯤꯔ ꯍꯥꯏꯕꯗꯤ ꯇꯁꯀꯤꯔꯨꯜ ꯀꯨꯔꯥꯟ ꯍꯥꯏꯔꯤꯕ ꯀꯨꯔꯥꯟꯒꯤ ꯀꯨꯇꯨꯕꯈꯥꯅꯥ ꯗꯥꯔꯨꯜ ꯃꯔꯀꯖ ꯍꯧꯔꯛꯏꯕ ꯐꯣꯡꯖꯔꯤꯕ ꯑꯁꯤ ꯀꯨꯔꯥꯟꯒꯤ ꯇꯐꯁꯤꯔꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯜꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯤꯟ꯫